Hello everyone, welcome back to my channel Gitanjali Story Time. Ngasi zu wari anoba puraga lae. Ngasi gi wari sidi nahan gidongna bhut preki wari natre. Ngasi gi wari sina khoi gi yamna mysterious oiba maungda khoi mi se siramaga khoi gi case so solve tawba ngamdaba adigi yam thajadaba maungda khoi gi kari tare mi do khoi gi yamna wari samna fake malaga asengna wari di oiba adugo maina claim tawba wari ni. Ado di wari se haurage aham ba wari sina Garrett Williams aina yamna gifted oiba angang amagi wari ni magi parents sing ma sa nga wari ngai dagi adum khange hedi he is very gifted ma yamna advance oiba angang ni khoi gi lai shu da su yamna sharp oiba maku gam leiba angang oi ma se mana chahi tara tret suba matam sida ma se magi hometown Wales ki university amadagi ma se first class honors in mathematics phamgeba khara leiraga ma se Manchester University England dagi ma se PhD tawe PhD taure tauraba matung sida magi post graduate se amna khoi gi maming chatpa Cambridge ta ma se phangni post graduations magi 2001 da mana chahi kunga humdoi suba ba matam sida Britain gi moi gi intelligence agency mana ma se ma moi is interested ore monda oi bedagi moi gi GCHQ headquarter haina su khangna ba khoi gi khoi gi Britain intelligence agency gi achauba headquarter mada ma se code breaker oina moina thabak offer tawre thabak offer tawusda ma se magi post graduation loi gidre ma na thabak sida ma se hanu harong mandana ma se thabak sida jam tawra ma se thabak se tawba haure ma se huzigi Chaltenham haina mafam ama 88 miles koi London dagi laiba huzigi GCHQ gi headquarter manaki apartment amda ma se moi resort apartment ko resort apartment mi se ma se lairaga thabak tawba haure ma se am harau ma se nungai thabak tawba se ma se sahi tara thabak tawba ni huzigi mafam sida aduga ma se amna khoi gi ma gi genius oiba ma gi mathematics and technology gi genius oiba dagi ma gi sisna moi gi team je khoi gi Britain gi amna prestigious oiba award khoi gi award khoi moi gi code breaking gi international award kam phangi moi team je adum haidi chahi tara du da award phangdana dagi Garrett se moi gi promotion ga phangdana ma se yam thini yam nungai yam harau re ma se harau raga laira kan sida Britain gi khwaidagi one of the famous intelligence service MI6 haina su khangna ba asisina ma se mangonda interested oiba haure eba haidi magi matangda magi wari mayam magi achievement mayam je moina tabadagi mangonda interested oiba haure 2009 sida MI6 na ma se moi gi da thabak tawru law na kaure ma se kawdagi ma se haure ma se hadi yamna rare oiba chance ne basigumba moigi kano the prestigious oiba khoi famous world famous agency MI6 sai se khoi India gi haragana ro kaina ga haiba adagi di US ki na haragana CIA kaina ga laiba dugumba moigi spy gi kano ni company moigi spy gi dugumba service ni na ma se harau da na ma zo Hollywood ki James Bond gi type ta khoi spy tawrani khoni ke ma se harau raga ma se huziki ma gi GCHQ gi thabak se thaduaga ma se MI6 se join tawbani ba 2009 da adagi join tawraga ma se khat leira matung sida ma se mai gi decision se ma se regret tawduni ba kaigino da ma se huziki MI6 di pura khoi gi cinema da noina ubo Hollywood ki mayam ta khoi gi kai tare khoi gi flashy life adagi di flashy cars khoi gi branded shoes mayam tawdana khotana adagi di khoi gi weekend da moi co-workers singa party tawba khotpa adugumba yam tawbajani adu Garrett di yamna ikai thiganba yamna shy yamna khoi gi private oiba mi oiba na ma se adugumba do hainadare mana kano da GCHQ da tawringai di mana dumaina mayangi socialize tawda ba khota ba di moina kai mu khanpi de kai gino da he was highly regarded madi yamna khoi gi yamna mina maming chatlaga moina laibani nam nobody don't care moina moi gi dum de do der mai di moi gi moi thaba dum dor business tawga dum laibani ado MI6 di mana dumaina socialize tawba khopa pamda bagi mana tawda ba do ma se outcast oina haibadi mana suna kana thak achogam da lermi doga sidai da mayamna ma se outcast oina khanbiraga laibadagi ma se thabak tawbase dum nungai tre pa ma se dam nungai tabadagi ma se annually 2 weeks suti dum lawe hai adugi ma je annually ma se vacation lawraga ma se koi ba sakhiba chakhraga ma se annually suti lawa chakre chakhraga ma se
suti je loiraga halak my office ma je karakter office karakter basida moi MI6 na zu jadi thiru dreba hai thizlu dreba kari do karakter no kholi no nobody care over there I don't know kai gi no khangde adu ga pau mayum da su pau am ta pharok traba ma se adagi ma se mai gi machi sina pau mayum da pau pharok tab dagi phone talk to ba khota ba mata talk tab dagi mana phone tawraga moi gi adugi moi gi phone tawraga smaina garage se smaina vacation sakhiba halak pa dagi ma pau phawrak khidre wam hai yum da duga kanu mai mon da rich to ju phangdre do na am ta mai gi disappearance da am ta di yi mo kholo to dagi adugi matam du ta khatane hai de garage ko ba mi office character laktre na tawri se adamone 23rd August ki 23rd da police ani la aga check to bula pa jani da adi ma do kadai chakhrage na ada mai apartment da nok to bse apartment gi ma sem thong ga hai thong hangdok tab de gi hujigi police ani sina landlord se chalaga mai gi spare key ma moi gi hujigi spare key se lauraga moina hangto ga yeng base da yum se koi karimbo disturbance like da ba koi gi huran chithi jangam da ba de gi disturbance amata laram de kaimbo torom dre my bedroom da change bedroom da su karimbo laram dre aduga adugi kitang ka khalaga floor second floor hai kadra di moi ground leraga moi ji ground se first floor en ko side de aduga mu kanu khoi gi first floor se mane se second floor en mo hai adana hoi ji da in mayam understand tong ba my first floor mo ba ma lai jan ka khalaga other room ma close to re asigi close to ba room sida phangba sida phangdoi ba wari se sisna international news haidi pura haidi phatna koina international news lai doi ne ba kari phangi haibase moina ujiki thongse hangto kan sida bathroom am lerame bathroom sida am neat and clean lerame normal adum bathroom ko sink ma dagidi mirror aduga nakanda bathtub am leme bathtub sida red color gi duffel bag ama lerami lairaga duffel bag manung sida carrot ki highly decomposed body haidi advanced stage ta pumma ba mai gi body si phangdoine aduga yam nanga ije ujiki duffel bag sigi zip khoi mai gi zipper se mapandagi solo laga sosina carrot ki body manung da yaw lem deni bag manung sida adu daida masagi back with the fingerprint DNA amata phangde evidence amata phangde mai ngasagi lairiba mai gi bathtub ta su karim boide fingerprint zu lairamde adagi di mai gi DNA evidence amata lairamde haidi so du zu yawamdre ba haidi so du su kari no haidi kembo yawamde ada moina aduga magi toxicology report su drug alcohol ka imbu su magi body se yawram de aduga magi kano se august ki hai se mogi london england gi amna saba matam ni summer se da magi thermostat se masagi heater je aroi bi da lekhat laga lerame moina police ani dana changba da magi masagi yum se sai hai sabaduna ngasagi asabaduna ngasagi decompose to baje advance on decompose hai di thuna pumhal laga leramadagi moi se cause of death se khangdre ba kara maina lawdoi no se kai no da yam advanced stage se pumna ramabani moi cause of death se moi rule out to bangam de ado moi se haidi police na yamna lengthy investigation to was the mase karamaina siramino halamino se moi se khangbangam dre ado angapam na magi phone je magi room gi table nakanda mai iphone se lerami hai aduga iphone su factory reset tawraga thamami aduga magi last magi any contact any magi factory set up base august ki tang traunga da reset tawrami hai august ki tang traunga sine ba last day ma je cctv da elevator samaga uba aduga mayamna hainai lama na dunumitu da ma siba malen hai adu magi ngasai mayam sina manse kamaina si no haibagi theory mem puthore ahambada moina hai se kanona khoi mase russian gi mafia amana money laundering britain gi money laundering to da masina adu khara focus to bajani aduduna moi ngasai mafia jingduna to bo oiram yai na hai amana haisna MI6 na to borangani karino habida moina su ma office ai ma je suti chakhraga halaktabagi kanambu thiru ba kholo ba kaim tawde they don't even care about the investigation matam da hambra hadi moi ji tongninda bado aduduna moina tawr mana khangoi do ba pot ama khangu bagi makada adudu cover up tawbagi adudu cover up tawbagi ma moina oiram yai na so hai
adagi amana mase bondage umbagi side haidi porn side ni ajukumbada su mase khara changba male ada mathanda tawjaramgani mathanda bondage tawjabada siboirangani su high adagi kaigino haragana mase nongma magi neighbor dagi help tawba male ma mathanda khoigi handcuff tawbada mase makhut ani mak handcuff tawidana lokthokpa ngamdadana magi neighbor dagi help lawraga adu main tawigana claim tawi chumra chumdabdi khangdre adu mayamna asumai theory se tawraga moisi cause of death su khangdre kamai tawinu su khangdre aduga magi co-worker amana khara leraga masina mana claim tawrise MI6 ki makhut yawi cinema si basida mase CNN gi news channel na interview lo matamda mana haise MI6 na cover up tawbo oramgani mana khangoi do report ama haibidi something aran bara karino ma khangubudagi adu cover up tawna ba mase hat pa oramgani korkani na mana su claim tawi mana haise police latringai da MI6 sangaga DNA evidence amta phangdaba adagi makhut ki mai haina haidi magi zipper su dagi magi masi gloves su upam de hai si basida gloves su uptana magi sagi soda su magi DNA yarum daba magi zipper ngasagi padlock da su magi DNA yarum daba adagi magi zipper ani du su yarum de magi batap ki koibre su DNA amata layamdreba de moi haise MI6 na hana la aga police lak chingai da loina mak wipe out toraga DNA evidence fingerprint loina mak moina sengtu oga tawbani na mana claim tawi uziki co-workers na adu raga su proof ti tawba ngamgidre adu man moina haise pharene mathanda sijaboragadi yenga sena khoigi kano expert ani mana masagi duffel bag manung duda moise changaga mathanda loan bagi process e tawbasida 400 times moina attempt tawzani ani sina 400 times magloi fail oi bangam deba kaino da karam maina haise mathanda changaga karam maina zip mapandagi padlock tawdoino adu doga source na manung na kamaina leramino haise moise figure out to bangam dreba moise phana koina investigation je phana koina moi tawjai adoisu ngamdre aduga karigino haibase ngamdre karamaina tawino haibase adu MI6 na oiramaga su moidi spy intel service ni na karino do haidi cover up tawbodo yam laidana aduna moisu khangdre kamaina tawbono na aduga moi ngasagi expert ani ne su haise mathanadi changaga siramoi kaigino da akoina try 400 times try tawjabokta yadabasibu karamaina tawdoino na hai iguna ma mathanda siramadi manung changa siramadi oiroi na moina hai adu moigi investigate tawriba mi singnesu haidi karamaina sibano habido magi advanced decomposition da laramabani na ngamgidre duna garret ki magi case after 3 years moina close tawse moina accidental death na hairaga close to bi khre ado khaidi kanamo na kemu khangdana ado maina loisangi garret ki wari se ai ani suba wari sina Kyle plus sana chahitra tuk suba angang Kyle plus ki magi incident gi wari ni Kyle plus se yamna sport yamna pamba Kyle yamna sport am pamba angang masi spinal cord su soki hai spinal cord to soki padagi masi adudagi recover tawraga masi khoigi sports ampambagi swimming running adagi skiing adagi masi soccer football kai kai mayam sanadana yamna sports ta yamna khoigi bright oiba ngang oire e masi aduga my favorite kanosna sports na tennis neba adamase moigi Seven Hills High School hai moin hai base Seven Hills High School Cincinnati Ohio gi school da tamba angang ni moigi school gi team sida mase ma tennis team ja yauraga mase yamna popular oiba khoi gi best player oi magi tennis ki mase award ka lodana khoi gi medal ga yam loba angang oi ada uziki April ki tang tara 2018 the thok to ipse mas numits da magi tennis ki match leba ada mas school lagi moi class loiraga magi sai tennis ki racket ki magi paina ba back to ne magi shoes magi tennis ki shoes se hong to ke na mas magi minivan Odyssey Honda Odyssey ki minivan ni kamai to we have is the Honda minivan se row ahum thai ko set ahambada driver ga passenger seat lairaga dagidi mu row ama mi ahum phambagi row ama mug lairaga maningda
रो अममु यावी रो सिदा मनिंग की से खोई सिट से लौथोक लौक्सिन तौबा याय अदुदुना मेबी माई दो खरा कुइबगी खरा कोमबा खोई खरा नोम खोप तौबा अदुगा अदुगी माई हुजिकी मरक सिदा हुजिकी सिट्सना लैरगा सिट से अमदी थेक्थरगा लैबा मनिंग सिट अनि पाले हाय माई से अमा थेक्थरगा अमदी लैरगा अदुगी थेक्थबदुगी ट्रंकी मागी गरी की ट्रंक तुगी मखार माई साइगी बैग का माई शू से यावेबा अदा माजे माई स्कूल दगी हुजिक मोई मागी मैथ्स ले न मागी स्कूल लोरगा थोकलागा मासे मागी गरी मनुंग संगगा मागी खुंगुप से होंतोक लोरगा मान हाइना ओंथोगा माना हाइदी मनिंग ओंथोगा साइगी बैग से सोइना लाम बजानी मागी साइगी ट्रंक तो बैग साइना लाम सिदा ngसाइगी सिट सिदी खोई कोमबगी सिट सिगा मागा से पुला फ्लिप तौरगा मासिना मसा मागी मख्वांगदगी ना थबाक बोक्सिना ngसाइगी ट्रंक रूमदुदा संग्रगा ngसाइगी सिट तो साइना लेबे सिट तो समाइना लेनिको सिसिना सिट की मथक ओरसेबा माना समाइना लामबनेबा लामबसिदा समाइना पुलप तामिनरबा मबाइनी से तारगा ngसाइगी सिट की सिगी मथकसिना मागी ngसाइगी सिट की मथकसिना मागी थबाकसिदा समाइना नम्मगा मासि लैरगा मागी मथक की बॉडी मागी मख्वांगदे ना मखोंग बोक्सिना गरी की मथक रुदा लैरगा मागी ngसाइगी मथबाकतगी मागी ngसाइगी मख्वांगदे ना मथबाकी मचिना मागी ngसाइगी ट्रंक तुदा मासे दा सप्पगा लैरेबा लैरगा मासे ngसाइगी सिट से कोमबगी माना इंथो अजु साइगी सिट तो दुम पुलप लाकबा मखाल कुमदर जो सिट दुम लाकबा मथक अखल जो सिट दुम कखलाबा अदो ngसाइगी मागी मथबाकता सिट की कनो सिना नम्मिसिना कनो साइगी कनो माई मथबाक सबसाना साइगी सिट तो नम्मगा सिट से 100 पाउंड मुगलुम में हाय 45 केजी मुगलुम सिना माई मथबाक से डायरेक्ट हन्ना सुजलगा माजे थमगरे चप्पगा अदा माजे सोरजे सांग होलगा मागी थबाक से माना हाइदी खोई सोरजे तौरगा थबाक से हाइना चौथो हंद्रगदी ngसाइगी कनो सिटसिना दुम तमना दुम क्रश तौरतोइनेबा अदा माजे सोर सांग होलगा मासे लावरगा हाइदी मासे लाव हलदी मखोकनगा थिंदना खोतना कनानोमना बुताबीरदिना अथोइबे थौगो से पुंग अहुम मागी स्कूल थारकपगी पुंग अहुम की टाइमिंग से माजे अदा मासे दु संग गई मासे सप्पगा लेरे अदा मासे कनागुम्बमना मागी लावबसे तारगा मासे कनबीबा लातदी मागी करीम उपाय लेट्रेबा मखुत सु थंगत पे यादे कई मखुत का पुलप साइन तौरगा मादी साइन तौरगा युंग लेगरबनिना अदगी मासे कमाइने तौनी मासे पखले हाइदी मासे सिदैदा कनागुम्बम तक लागा मासिबु कनबीद्रगदी सिदैदी कनानोमना थोंग हाइदी हंगतोकपिरागा मा कनबीद्रगदी माना लावरिसि ताबीद्रगदी मासे हाइदी कमाय का हाइदी माई उपाय सुंग लेतेबा माजे दगी हाइदी अदगी अदुगी ट्रैप तौरिबा मफमदगी थोकनबा अदगी मासे फना कुइना मासे मुसिकी ट्रंक तो हांगतोकनबा थीबसिदा ट्रंक की हांगतोकनबा जगासु उमता लेतबा मखुचिसु लेंबा याद्रमिना मखुचिसु मागी मखादा नम्मगा लेरमिना हदे थोंगनो हांगतोगा अंगांगसे थोखम बंबो लेत्रेबा मासे लेत्रे अदुगा मसामाना पुंग अहुंगा मिनिट मासे पुंग मिनिट 30 सिदा मागी आईफोन यावबा आईफोन जे कोइगी मागी स्मार्टफोन की सीरी सिजनरगा मोइदा कइगुंबा हाइदी कॉल तो मेसेज थाउ खोलो हाइबि याय अदा माना सीरी जे सिजनरगा 315 सिदा 911 से कॉल तौरका सिदा डिस्पैचर्स ना पाइरगा मादी ngसाइगी मादी त पखतपोय कइब तौरगा मासेना अदेगी सिकन लावरगा आई साइन मिनी बैंड आई ट्रैप तौरे आई 7 हिल्स की सोफा की पार्किंग पार्किंग कनो तौरे हाइना आई ट्रैप तौरगा अपसाइड डाउन ट्रैप तौरगा लेरे कनालोम थाबीरो आई मतेंग पांगनबा नत्रदी आई सिदै थोलकपा यादरे खोतरे मासेना यामना फ्रेंटिक ओइना माना लावबसिदा ngसाइगी डिस्पैचर दुदी ngसाइगी मास मनुंगदा ट्रंक लेबनिना मखोलुजु मफ ओइ करी ओइ फजना तादबसिदा ngसाइगी डिस्पैचर सिना हेलो कई हाइबनो नंग कदाइदे लै हाइबनो हाय अदु हाइबसिदा मागे खुम फंगदगा मागे ताद्रेदना दि फोन दुदी सीन का ऑन तौबनी मागे खुंगाउ मथकता मागे बॉडी मथक पाकता यावगा लेग्रमिना माजिदी मा अंकाइलिसना दि ताद्रब डिस्पैचर नंगांगिजे अदो मान हंजन आई सुमाइना ट्रैप तौरे आई अमता मतेंग पांगबियो आई सोफा इन 7 हिल्स की स्कूल दा आई सुमाइना गरी दा ट्रंक दा ट्रैप तौरगा सिगी सिटना आई थबाकता ननसलगा लेरे आई अमता मतेंग पांगोना माजे सोर जे सांग होलगा या मफ ओइबा वॉइस आईडी कोई मयेक सेंगदना अदुमाइना अंगांग से अदुमाइना तौरगा मासे अदुमाइना तौरगा फोन जे थमघरेबा थमगी बसिदा ngसाइगी डिस्पैचर सिना अमु
phone je thamgi basida phone do takhiba da dispatcher china mu hanjana phone to matam sida voicemail lo inchakhraga voicemail da mana just I'm Kyle, you have reached Kyle kitang haraga magi last name zu yaudaba aduga mana lairiba kari krak so kai mu information yaudamina just this you have reached Kyle kitang khak hamagi ngasagi voicemail sida yaubazani adan sai dispatcher sina prank call evening dana hawks call evening dana mana sai kanoina unknown trouble haina mana kano tawraga mana label tawraga ngasai gi moigi police ki kano sida moigi broadcast tawgreba sumaina 7 hills da unknown trouble amagi call la ena ado kari gumba mana ngasai gi angang duna ai sumaina trap tawre ai sor honba ngamdre ai yam ware ai kananom ta kan biuk la ona haibado mana ai atari kuina ai sida laitadi ai siba yai kholi kai angang sigi audio tape se online da phangi hai adu mayamna taninga gadi Kyle plus na magi adu da yingbiu adu magi da mana audio sida ka angang do mana nganga ido yamna khogi pakhat na yamna frantic oina yawana mana yawa wana nganga ga ai sida kuina trap tawdi ai sor hon banga ma arwai do ai si basu yai duna mateng pangbiu na haibase ngasai dispatchers ina kari for some reason mana khangdi highly prioritize so bidare kai gumba tawramagadi khoigi fire and rescue hai moigi advanced mapping system lai male hadi ngasai phone number je piraga moigi advanced mapping system sida angang se kadai de lege haibase exactly pinpoint to ngam doine bam phamse adu hujike dispatchers na for some reason mana haibidre haidi angang je sumain tawrina just mana unknown trouble and hairaga mana police ki kano sida the broadcast story moigi emergency ki sida ada ngahak leraga police ani lae police ani se laaga moisu ngasai high school gi moigi parking se angang moigi district ki angang duma tambanina moi county macha angang tambanina parking se chawre do ki mate chawam tawre chawbanina ngasai gi police ani duna car da phamma thauraga puinge kadai duna moina anu moidi hai ngasai gi car odyssey adu adana amata panbideba pandabanina moisu ngasai gi gari da phammaga unknown trouble is mine angang nupa macha jing khanaba khotpa du da drug use to khotpa du gumba leibra mi punbra na moi de adu ina yenga chatlere chalaga moi si parking lot amadagi parking lot amada tu chalaga kai gi parking lot si ju power sakrine ba adu bokta moina adu da moina man haina mai Honda Odyssey amada da trouble ni haibado haibi da banina moi do adu du udramina gari dum park dor winindana moi sa dai zum ko thau lere ga minute kun ma thoi gi matungda second call ama mulai ngasai mi ko sorni ko mana first call dagi na magi second call sikida tawak pasida Kyle se ma se wa ngang ba se na pitha gare ba kare gi no da minute kun ma thoi do mana ngasai gi magi thabak do da ngasai gi sit do na chappaga kg nipu manga 45 kg lumba potuna namdhara ga mana adagi mana leiba position disu fight tawba yada ba chakhat ki ju yada ba sakthaj ma sappaga dum leiraga source magi all strength man mam do season raga maji hingna ba fight tawba sa magi khon magi voice yam pitha gare yam muff oi gare aduga cd tawraga mana mu second call se mu tawrak pasida ngasai gi dispatcher na taba atopa dispatcher am na pari eba pairaga masina hello na habesida hello ai kana lege ai ta kan biyo haraga mu se mu stop na mu silent mu laraga mu hello tabro na haraga mu silent mu la madi ngasai gi mai gi strength to lok tho imadi sai sor hon banga maktabdo adugi wana angang sina wa sangang jayeba kari gumba ai siba targadi kai gumba nangdana ai siba targadi ai imado aina yam nungsi na haibiyo please tell my mom I love her so much and haibiyo harga mu silent am lere hello this is not a joke mana maje asi joke nate ai je Honda Odyssey da 7 hills ki school ki parking da ai je trap tawrga leire ai kuina leibangam dong mandre help me help na har maje mu silent am lere help na mu harga mu tap na mu silent na mu chakhre aduga mana hello Siri haraga call je silent chakhat tat khareba takhra matung sida dispatchers na kari gino mukhang de masu for some reason amuksu ko mana sai police ani do di patrolling tawraga 7 hills da lai ni moi gi kano da moi phone da moi gi walkie talkie moi set phone da moi memory shan ai ni sida lai kholena ado for some reason this guy didn't inform the police
police ani lebedo kaigino kari reason lebegino khangde mana inform tawbidare ba angang do asumaina kano tawre haidi angang do sumaina lei kholi habasi inform tawdabida moina sagi angang sigi call se trace tawdreba tawdra matung sida masi pung taruk leraga mapasina masanu pado tennis ki match chakraga halaktre na school sida thiba lakpasida ngasai magi school gi magi thopam gi parking gi magi gold color gi Honda Odyssey minivan ni hai adada mai khama lerambasida mapasina changaga hangtok matamdi it was too late kail do siraga lerame ha haibadi kariyumba moina madu matamda check tawbiramagadi ngasai second call lakpagi minute ani hum phadana sai police ani du sat khare kai no da moi ju pungkhai mong round da sum thauraga leiraga kaimbo udami moi ju sat khare moi du na kari gumba message to convey to biramaga moi na changaga check tawmaga di angang do hingam basu yai adubu for some reason makhang de mai gi marai bagna tamak pagira kari no but mama papa du di yamna yaning de moi na hai se angang si noina noi gi thabak phajana tawdabadagi ai gi isa se sibane hana mana wrongful death ki law sudama moigi city gi officers in the moina mana case tawraga moina miyam kuina case tawraga hujik se moigi settlement se $6 million da settlement tawe hai ado mapa ga mama ga sina yamna pendri gi sigidi anirak tawjara bokta haidi officers singduna adagi dispatchers singduna communicate tawdadana moigi thabak phajana tawdabadagi aigi isa mangbani hana mama mapa duna yamna sawbagi lawsuit chauna moigi city da tawbani adu wari se sumaina kail se laikhidare aduna aigi wari se ahum sumaina tawduna kail gi wari se मासे मा लेखिद्रगा लोशन गरे दुगा मागी केसेसु हुजिकी मोइगी सिटी गा यानारगा मयुमदुगा यानारगा सेटल तवरगा लोशन गरे अदगी मयाम आइगी वरी से मयाम नुंगाइब्रा नुंगाइरगदी लाइक तोबियो शेयर तोबो सब्सक्राइब तोबियो अदु मयाम गी वरी से मखन मखन अदु मै लिजरके करानो मना म्यूजिक हापियो कनानो ना हापकनो गनानो फोटो हापु की जई फोटो हापकनो की जई फोटो हापु खोलो अदुम लै अदो आइगी स्टोरी टेलिंग फॉर्मेट से आइना इंस्पायर तोबा मिस्टर बॉलन अदगी द किलर बाइट्स काना मोइदगी अनम इंस्पायर तोबो वरी नि आइगी से अदुदना adum makhan makhan hapsarake mayam adum yengbiyo adu karigumba aki tuzungi butki oraga bori gumba haunting adai paranormal oraga di I strictly 89 thajarake angang yenghan bigano karigino da angang dona gi wari ne yengaga aki akhang thoadi aingonda su traumatized tawagi leibanina ai yeng haidi taja haningde angang macha da di tahan bigano mature audience na yengbiyo aduga sigumba murder gumba crime gumba tawbasidi yam kana kano aki akhang kan aki ba yaudabani na adum mayam family taminarasu yagani na khanjai adinga sigedi lotion jarage mathangda wari anobuga amuk por aga lakcherage ko bye